KHOISAONARABA MEIRA PAIBI KAYANA Matam Kuina Sembidana Leiraklaba Ayangpalli Dagi Kongba Phaobagi Lambi Ngasi Thingbagi Khongjang CHANGSINKHRE Ngasi Lambi Thingbagi Khongjang aduda saruk yakibi Ayangpalli MEIRA PAIBI member Nongthongbam Ongbi Medana haikibada Ayangpalli Lambi asi phibam phatre haiduna mari leinaba department ki maikai degisu yengsin biduna ningthina semjin binaba khongthangsu hojik phauba paikalakpagi mami udri Matam Kuina Phatana Leiraklaba Lambi asibu semjin binaba haiduna Lambi asigi na yeta leiriba miyamna pauchi amadi social media ki kuthangda hanjin haijakrabasu mari leinaba singna tabiba ko leite maramaduna mafam asigi apunba MEIRA PAIBI singna Lambi asibu athuga matamda sembijiba Phaobadi matam kaktana Lambi asi Thingbagi Khongjang changsilagani amadi mari leinaba singna Lambi asigi na yeta drain chanbagi thabak chatharakliba asi mapung fana semgatpiu adubu miyamgi asigi maru oina Kudaki oiba tabak thoram amadi ana layengi chathok chasindasu hena safaba Ayangpalli Lambi ama haibadu oinaba madi leinaba singi maikaidagi athuga matamda semjin binaba hainasu makhatana apil tauki khongjang aduda Ayangpalli Lambi asi matam kaktana thingjile haiba placard sing sizinaki bagal loinana ima ibel singi maikaidagi athuba matamda Ayangpalli gi Lambi sembiu haiba slogan su lauki Laying Chang with Miam the Zin China Kamla Riba, Anna Laying Chang Chida Salibani, Anna MEIRA Adu Mataka DC, the police station, High Lambi, the Loina Salibani. Ado Hanina Lake and Lambi sing as if our people of Sekanagumba, Amatana Marila in the Resina, as if our Williams and Bide, a quiggy Lairiba, Quiggy Nageta Riba, Quiggy Miam Sinsi, Hanina Latana, a quig Punsina, Narias Obama Taupraga, Maninga Leoribo Punzana, Maninga Live, Lambi, Amadina Yaki, my event Sinse. Angang singpuna mak aikogi punsina maram moiraga yamna hakchang da chungai oiba aikogi asthma na singba sumba mayam la e aikonya sum anaba si yengba kanda aikogi asthma sna ayambo oire maram bi upunsina isada changra kanda tuki matik pibam chada ba haiba do hujik mayong nari asida akoina haijaning badi hauji lambi se aikogi nagyet aikogi gengi aikogi sembagi akoi huji yangkana chathari haitare Semi Badilla say, I don't send you like a skyblade. I want to Mayagi Center say, but it's at Payanaba, Yam, the Sapan Wainaba, Nugget, Tokanaba, see the Mata, Matam Kragi or the Gas Sembiu, one like one Lakoi to the Gomengi Amadi, or 20 PAIBI Singuna, Boki plan, Pasava Mayamadi Lembayai, what you plan to opening Ivangamara. Carigino have a quite DNC, Semay say, how do you get a kind of way to Hambakanda, Sahi and you Sangani? Sahi and is a question I like to live from Zaraga. Adu dia koi si bagi mong dala eba. Accident masing tingam dana taure. Lambi sida accident je hani ngai laite. Ana ba se main point je jinim sai po se sidi la in deba. Adu na koi yeng ba sungam dreba. So ho masi yang wa bhai tare ko. Adu na sai gi phibam sing je loina suchala ko na marum morga ai koi ji ima event maningam ba di mamang da lai ba koi gi nupi sing je koi thola ga ngasi je protest taw bani. Hai ba se koi social media da koi na buji ubiraga di Ayangpalli Lambi si atu matam da sembi